Ukhrul town da Lamgi Wahou dagi nongmai kapna bayauna thokhiba Khatna Cheinabagi Thoudokta Meeyoi ani sire kharana sokapan nangle Irang Lakshinaba District Administration gi maikai dagi Ukhrul town na konba mafam singda matam kaktana curfew thamjinbagi mathakta internet service su athingba thamkhre Thoudokta sigi matangda impact news na fangba pauda ngasi ayuk pung 9:30 taba matamda Gandhi Jayanti ga mari leinana Ukhrul town da leiba Punjab National Bank ki area da Hongpung Thaiso students singna sit sengbagi thabak chathake adubu hairiba mafam asi matam kayagi mamangdagi yetnaba mafam ni haiduna Hunfun village ki khunja singna thoraktuna lepna ba khanghanbadagi maikai anigi marakta muknaba horakhe Pawadu tabaga Ukhrul police amadi Assam Rifles ki personal kaya laktuna irang adu control tawna buhotnake adubu ayuk pung 10:30 tabada muknaba adu chawthoraktuna maikai anigi marakta chawna khut thanabagi mathakta nongmai fawba kapna rakhe nongmai kapna badu da Meeyoi ani Leikhidre aduga kharana sokapan nangkhe soglaba sing adu Ukhrul district hospital da pokhatuna laikanari loinana asokpa masing hankalakpa yana leiri Nakalamoromda security force na tear gas amadi rubber cell sing kaptuna miya madubu tankhaiduna irang lakshina bahotnake Amaromda Ukhrul town area da makhatana pamdaba thodok wathok sing thoktanaba security gi akan macheksin thorang sing laukhatbagi mathakta district administration gi maikai digisu curfew thamjinduna lambi sorokta miyam thoglakpada athing mathamkhre Nakalamoromda Manipur Lainga ki home department gi joint secretary Dr. M Vitona Ukhrul da mobile internet service ngasinung thil pung amaga minute kundagi hayang fawba athing bathamkhre